KOUBRU AMADI THANGJING LAIPHAMLEN MEETEIKHAKTAGI NATTE Yelhouphurup Khudingmakki Hourakphamni Haina Kabui Union Manipuri Maikeidagi Phongdorakli KOUBRU President Dr. K. Hourakphamni Khudyak Biduna Thadorok Pacharol Amada Ningsingba Thoktaba Matamdagi Ipa Ipu Singa Sagon Naduna Lakraba Tatna Thanaba Yadraba KOUBRU AMADI THANGJINGI Khubamasi MEETEIKHAKTAGI Oina Kuki Singna Uribasi Langani Makoina Iramdam Sigi Yelhoumi Nattabana Hourak Ngaigi Puwari Kaidongai the Suk Kangloi, KOUBRU Amasung Thangjingi Laifamda Lai Kurumbada, Ayat Akai Pibasi, Lamdam Sigi Yelhoumi da Singnabani Haina Lori Dabagi Maram Lay Thangjing Singda Kabui Salang Maibana Lairamba, Tingpui Kun Tarambagi Wari Amadi, KOUBRU Singda Kabui Singna Kundaramba, Kabui Long, Kabui Wana Chingbagi Wari, Puwariga Sagon Naduna Lakli, Moirang Kanglay Ronda, Kabui Tomba, Kabui Salai. Salang Maibagi Nungsiraba Ibudo Thangjinga Tana Thanaba Yadraba Puwari Kaya Miyamna Kangnari Miram Dagi Haizilak Iram Damsi Munana Ba Honariba Singa Sidagi Ekoi Pumbana Section Minasi Section Minaba Matautare Natrogadi Kunaisi Mutkiba Yai Maram Aduna Lakleba February Gitang Ohumgi Ayupung Taramatoitaba Madamda Manipur Press Club da CPP KT na Pangtokadoriba KOUBRU Amadi Thangjingi Kubam Kannabagidamak Pangtokadoriba Mifam Asida Miyamsu Saruyaminasi Haina Appeal Torakli.